Lakhipur online puthok saba December ki tangkun irai numit ki Khomjinba Pao tabirase ahanbada maroi pao Jiri News Network ki Foundation Day kaloinana Kekrebam Sanaton Memorial Best Journalist Award lanthokre January da pangthokadoriba Pradhan Mantri Narendra Modi ki parikha pe charcha gi damak online da registration haure Assam University ki campus tagi chaw sangkraba lairana ma phaduna forest kangbuda sinakre Manipur ki MP Bimola Koijamna scheduled tribe ki matangda Lok Sabha da wahang pukatkre Palem Panthau Cultural Trust na sinduna National Seminar hodokre amasung amuko gi Assistant Publicity Secretary Sanayai mana laikhitapada lubasina awapa phongdorakle Haujik mapungoiba pau tabirase Jiri News Network ki Kunrak Suba Foundation Day kaloinana Kekrebam Sanaton Memorial Best Journalist Award 2024 Kusinabagi Thormama Manipur Press Club ki Thangjing Hall da ngarang pangthokre Chahi ama kalaga journalist ani da piramba award asi chahi khudingi Assam ki journalist ama yauna journalist ahum da piragani haina Jiri News Network Committee JNNC ki Chief Advisor K Sarat Kumar na phongdokre Jiri News Network Committee JNNC na pangthoki bathawramaduda Editors Guild of Manipur ki President Khogendra Khomdram na President aduga All Manipur Working Journalist Union ki President Bijoy Kaksing Tabam na Special Guest amadi Jiribam ki DIO N Bidanandana Guest of Honor oina saruk jakhi Thauramda Chief Guest ki warol piraduna K Sarat Kumar na Jiribam hairiba lam masida newspaper ama poraktuna pana bahona bada numit nini natraga humni changi asigumba khudongchadaba kaya asigidamak Jiribam ki network asi linkhat kibani loinana paumi singna thengnariba awaba sing adu bikai khomnaba utuna asigumba award asi pibani haiki Manipur ki phibam asida aikhoi masel awaya khum tawnaduna leibagi mahutta common oiba issue amada punna leptuna aikhoina pamliba pandamadu yauna bahona si haiki thauramadu da Impact TV ki reporter Elangmam Ojit Kumar Musuk amasung Jiri News Network ki staff reporter RK Chandra Sanada Ani Suba Kekrebam Sanaton Singha Memorial Best Journalist Award 2024 pidune kai khumnaki New Delhi ki Bharat Mandapam da Nipan Suba Parikha pe charcha lakliba January tha da pangthoklagani Thauramasi da Pradhan Mantri Narendra Modi na Mahiroi Singh Oja Singh amasung Mama Mapa Singh wari sanagani Class 6 tagina Class 12 ki manungda leiba Mahiroi Singh na Thauramasi da saruk yananabagi damak online da registration tawba haure Mahiroi amadi Oja Singh na official website innovateindia1.mygov.in da changlaga registration tawba yaragani Mahiroi Singh na aki akhang yaudana parikha thaba ngamnanabagi damak pugning thaugatpa oina parikha pe charcha hairiba thauramasi Pradhan Mantri Narendra Modi na haudokhibani Assam University ki campus tagi chaw sangkraba lairen ama phaduna forest kangbuda sinakre Yumsa kaisa gi nimidangda University asigi Girls Hostel manakta linasi uba phangbadagi pau pinaraktuna lamlaki sau cheke maramda thijilloi Bishal Sonar loinana Trickle Chakraborty amadi campus ki Mahiroi Singna University ki gym center manaktagi lairenasi phaduna forest ki miyoi kangbu singda sinakre linasi foot 33 sangi aduga kilogram chamarum lumi hairi akhangai gi matungina linasi Burmese python ni Barak Tampak ki oina mamangda thengnaki basingdagi masina khwaidagi chaw sangba lin oire haina phongdokli Bharat mobile phone sizinabagi masing crore chamaga taramanga henkre masiga loinana leibak asigi khungangi mafam singda chada marputara tret ki changda mobile network phangmangamle malengbi leibak atega changdamnabada Bharat ki mobile sizinabagi chang hengalagli haina pawasina hairi
United Clubs Organization Lakhipur Kasarna Silangduna Sculpture and Painting Foundation Course ki training program ama Binakadigi South Barak Complex ta ngarangdagi haukre. Hiramasigi matangda club asigi secretary N Nandamhona wapum khara phongdorakli. United Clubs Organization Lakhipur ki secretary amoina lamdam asigi art upamjaba chhatra naron chingna karigunda thamjari madudi December ki tang tram pandagina kunipan phawba art and sculpture ki training program ama Manipur ki lengi pa thoi mayang lambam koi jilho jangkok artist na lamdam asigi art upamjaba naron chingda chhatra naron chingda koi ki art amadi koi ki lai haibagi training program ama lamdam asigi chhatra chingda koi ki training program asi thamjani haiba training program asi de saruk jajaning ba koi ki chhatra naron chingna hariba Saurabra Kalaiba campus asida lakpiraga haiba training asigi damakda contact topiraba jabgani haina miyamda pawjanjari Khangan Jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana layeng gi damak tongan tongan ba doctor kaya na nimit khudingi layeng gadori Dr. Yusuf F Chaudhary MSENT na nongmaijing khudingi numit jumba pung 12 da Dr. C.H. Rakesh Singha MS Orthopedic Surgeon na thangja khudingi nuktil pung ahumda Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolchen amadi thangja gi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benjir Ahmed Loskor na nimit khudingi nungthil pung 6 tagi numidangi pung 9 phawba Dr. Puspita Singha na nimit khudingi ayuki pung 9 tagi na ayuki pung 9 aduga nungthil pung 2:30 tagi na pung 3 phawba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki patungda layengga dauri adongi kudong saba matung ina mobile number 8134835398 number asida mangjona na booking tawbinaba well care medicos ki maikete ki khanghalakli Meitai bu schedule tribe list chalhanaba kari thaurang paikhatlabagi habagi matangda Lok Sabha da Manipur ki MP Dr. Bimol Akoizam na pukat ki bawang abagi paukumda Minister of State for Tribal Affairs Sri Durgadas Uike na pirakiba paukumda hai Meitai bu schedule tribe list chalhanabagi matangda Rajya Sarkar na Registrar General of India RGI amasung National Commission for Scheduled Tribes NCST gi mapamda tharakpa proposal adu khanaraba matungda ta thabak oina paikatpa yabra haibadu yengsingani haina paukumlakhi hairi Palem Panthau Cultural Trust Langjing Achoba Imphal West na silangduna numit humni gi oiba Interdisciplinary National Workshop on Redefining Cultural Identity Through Art and Literature haiba sida khana nainabagi seminar amangarang JN Dance Academy gi auditorium hall da pangthokre Thauramda Jawaharlal Nehru Dance Academy gi director Pukramam Bilas na chief guest Ministry of Culture Government of India Eastern Zone Cultural Center gi Board of Governors Kolkata gi member Buddha Chingtham na president amasung Sahitya Academy Awardee Birendrajit Naurem na guest of honor oibiki Thauram gi manung channa Dr. Salam Santibala na Khomjinba Naina Wareng Lairik Wareng Phaira Phongke Thauram gi taram na okpagi amasung nunggi oiba seminar asigi warol Secretary Dr. Salam Santibala na piki Thagat wahaina Madam Santani Lauriam na piki Makata na Professor Lanchen Bamitei na Watem biduna Scholar Taruk na tongan bahiram da che patokhe All Manipur United Clubs Organization Amukogi Assistant Publicity Secretary Ngangbam Sanayamena Masagi Anaba Manamaram Oiduna Matam Sangla Layang Lamlaba Matung Haukiba December gi 13 Laikidabada Amukogi Thomi Singna Lupasiki Office ta Minute Dani Tumina Leiduna Amadi Lupki Piral Tangkhai Chingthaduna Awapa Phongdokre Ngangbam Sanayama ing 1975 gi January gi amada Haubam Marak Laurembam Leikaida Ngangbam Biren amadi RK Sanahanbi gi ani suba macha oina taibangda khongdarakhe Mahagna Amukoda Leiringaida Lupki Oiba Thorom Singda Thawai Yauna Saruk Yaramki Amadi Leibak Miyam gi Thabak Thorom Singda Achangba Thomi ama oina Saruk Yaduna Lakhe Mahagna Manung Matam Chadana Laikidabada Mahaki Mung Manung Marimata Maru Mapang Mayamna
Nanghoriba awabata amuko su saruk yajari haina amuko gi publicity secretary Haisnam Foreign Mangangi Cherolamada Pauzilagli Kanganjaba ama Healthcare amadi Paramedical Science da University Grants Commission na sakanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak bijapagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atemba matamgi oiba course ngi tamaktasu admission haujare Akupa Maroli Damak Institute of Medical and Paramedical Science Ismail Market Central Road Silchada Lansibirabu Natraga Mobile number 939573245 da Pau Phaunabiu Aroibada Maruiba Pau Amukhanna Jiri News Network ki Foundation de Kaloinana Kekrebam Sanaton Memorial Best Journalist Award Lanthokre January the Pangthokadoriba Pradhan Mantri Narendra Modi ki Parikha pe Charcha ki Damak online the registration haure Assam University ki campus tegi Chau Sangkraba Lairanama Phaduna Forest Kambuda Sinakre Manipur ki MP Bimola Koizamna Scheduled Tribe ki Matangda Lok Sabha da Wahang Pukatkre Palem Panthau Cultural Trust na Sinduna National Seminar Hodokre Amasung Amuko gi Assistant Publicity Secretary Sanayai Mana Laikhitapada Lubasina Awapa Phongdoragle Lakhipur Online YouTube channel gi pau sanduk chaba ngasigi wenadi matang asida loijare